Thawal Police Station ki manung chanba Wangjing New Market ta kwa maru mana yonba dukan amada masak khangdaba singna bom Langsinduna Pokhaihallamle thangnana leiba dukan yauna polom kaya akaya toi thokle thawdo singarang numidang pung 10:39 lom tabada thokhibani hairi bom Langsilamliwa dukan ado hairok patri tawrangbam leikai bamon leiraktagi ningthaujam Vision Kumar atopaming Robin Singh chahi 95 apokpa leikidrawa angang singna phambane Vision Kumar hana Indian Army oirambadagi thabaktagi potharaga leibane hari pawasina hai masak khangdaba sing aduna bom Langsinduna Pokhaihallamba aduda dukan aduki satar da bom machet na fauduna chatkibagi mafam sing leiramki amadi thangnana leiba Laishram Santi Devi Kaubi amagi khongup yonba dukan su akaya toi thoki Santi masasu dukan aduda hing lektuna leirivane bom pokhairakpa amadi mahaki pot thampham mai chaklakpa aduda pakhatkiduna Santi su wakal mangduna wantharaki hairi Thawdo aduga mari leinana Thawal Police Station ki team ama dukan aduda laktuna spot inquiry tawkre police ki maikai degi makha tana thigan anaba case amasu register tawre hari panba yavadi masak khangdaba singna bom Langsinduna Pokhaihallamliba ningthaujam Vision Kumar gi dukan asimaktada tha khara gi mamangda su nongmai kapsilamagi thawdok leikhravani